예, 갈비 보이시면 우리 심어도래도. 오늘 더 애나오래나 알루가 이러면 하고도 못 먹죠. 인스타그램도 슬리터 제 사이즈를 했네요. 아니 뭐 거나다나 따위죠. 절로 저리가 밤에 또 있는 데는 똑같더라고요 그거. 그러면 매마기뉴 블록다 아무간에 더 안 넣었지. 그러면 마시기 비디오 시티고 그이 비디오 되는데가 이제 ngasiꯗꯤ ngasi ꯈꯨꯟꯗꯣꯛ ꯆꯨꯕ ꯆꯠꯀꯦ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯄ꯭ꯔꯤꯌꯥꯡꯀꯥꯗꯣ ꯃꯣꯏꯒꯤ ꯃꯕꯣꯛꯀ ꯃꯣꯏꯒꯤ ꯃꯄꯨꯕꯣꯛꯀꯒꯤ ꯍꯟꯗꯛ ꯀꯨꯏꯗ꯭ꯔꯤꯕꯀꯣ ꯐꯤꯔꯣꯏ ꯂꯣꯏꯈꯤꯕ ꯑꯗꯣ ꯐꯤꯔꯣꯏ ꯂꯣꯏꯕꯒ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯁꯤꯕ ꯀꯥꯟꯗ ꯃꯣꯏꯒꯤ ꯑꯁꯇꯤ ꯂꯧꯕꯒ ꯍꯥꯏꯅꯗ꯭ꯔꯅꯦ ꯑꯗꯣ ꯑꯁꯇꯤꯗꯣ ꯂꯧꯔꯒ ꯊꯝꯃꯗꯤ ꯑꯉꯝꯕ ꯃꯇꯝꯗ ꯂꯥꯏꯐꯝꯗ ꯄꯨꯔꯒ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯌꯥꯝ ꯂꯥꯡꯉꯦꯗꯅ ꯑꯩꯁꯦ ꯎꯡꯉꯒ ꯇꯥꯔꯤꯅꯦꯕ ꯉꯥꯏꯍꯥꯛ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯍꯌꯦꯡꯁꯤꯗꯤꯅꯦꯀꯣ ꯑꯩꯁꯦ ꯍꯌꯦꯡꯁꯦ ꯌꯥꯎꯕ ꯉꯝꯃꯔꯣꯏꯕꯀꯣ ꯀ꯭ꯂꯥꯁ ꯌꯥꯎꯕꯅꯤꯅ ꯀ꯭ꯂꯥꯁ ꯂꯩꯕꯅꯤꯅ ꯌꯥꯎꯕ ꯉꯝꯃꯔꯣꯏ ꯑꯗꯨꯗꯨꯅ ꯑꯩ ꯉꯁꯤꯁꯦ ꯈꯨꯟꯗꯧ ꯁꯨꯕ ꯆꯠꯀꯦꯅ ꯆꯠꯂꯨꯒꯦꯅ ꯇꯧꯔꯤꯅꯤ ꯑꯗꯣ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯄꯨꯡ 10 ꯇꯥꯔꯦꯕ ꯀꯩꯅꯣꯗ ꯑꯩ ꯅꯣꯡꯉꯥꯜꯂꯒ ꯐꯤ ꯃꯌꯥꯝ ꯁꯨꯗꯣꯛꯑꯦ ꯐꯤ ꯁꯨꯕꯁꯤꯗ ꯑꯩ ꯃꯇꯝꯁꯦ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯃꯃꯥꯕꯨꯗꯤ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ ꯄꯨꯡ 9 ꯃꯥꯄꯟ ꯑꯗꯨꯋꯥꯏꯗꯩ ꯆꯠꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯆꯠꯀꯦ ꯇꯧꯔꯤꯅꯤ ꯑꯗꯣ ꯅꯥꯎꯆꯥꯒ ꯆꯠꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯣ ꯆꯠꯂꯅꯤ ꯆꯠꯂꯒ ꯑꯗꯣ ꯈꯨꯟꯗꯧ ꯁꯨꯔꯅꯤ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯁꯝꯁꯦ ꯆꯣꯠꯂꯤꯕꯅꯤ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯆꯠꯆꯔꯤ ꯈꯣꯡꯅꯁꯨ ꯀꯩꯁꯨ ꯃꯣꯏ ꯆꯠꯇꯕ ꯖꯒꯥ ꯀꯨꯏꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯄꯩꯁꯥ ꯈꯔ ꯄꯥꯏꯈꯠꯂꯕꯅꯤꯅ ꯒꯥꯔꯤ ꯇꯠꯇ ꯆꯠꯂꯦ ꯑꯩꯁ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯆꯠꯂꯤꯗ ꯈꯣꯡꯅ ꯑꯗꯨꯒꯤ ꯋꯥꯔꯤ ꯅꯠꯇꯦꯍꯦ ꯍꯥꯏꯗꯤ ꯈꯣꯡꯅ ꯆꯠꯄꯒꯤ ꯇꯥꯏꯃꯤꯡ ꯇꯟꯖꯥꯗꯣ ꯂꯩꯇꯦꯕ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛꯇꯪ ꯁꯣꯔꯣꯛ ꯃꯌꯥꯏꯁꯤꯗ ꯃꯥꯅ ꯂꯩꯔꯤꯁꯦ ꯉꯥꯎꯔꯦ ꯈꯜꯂꯝꯒꯅꯤ ꯀꯨꯏꯔꯝꯃꯅꯤ ꯅꯪ ꯚꯤꯗꯤꯑꯣꯗꯒ ꯌꯥꯎꯗꯕ ꯀꯨꯏꯔꯝꯃꯅꯤ ꯅꯠꯇ꯭ꯔꯥ ꯀꯌꯥꯝ ꯐꯖꯩ 와우 와우 스킨헤드 ꯌꯥꯝ ꯐꯖꯕ꯭ꯔꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯌꯣꯟꯗꯩ ꯏꯆꯥꯅꯨꯄꯤꯒꯤ ꯉꯥꯛꯇꯅꯤꯁꯦ ꯎꯁꯤꯗꯣ 니빤가 오이디 그냥 니빤가 오이디 머리 트윈스키니 ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ 우시대요 트윈스키 아마다래 아마 시야래지 oi mana to namuk pai bre tung gare tu mana to namuk pai bre tung gare 빠만은 si pama ni pa 시야 시라이분 떠오르게 난 떠봐 야바 떠비러모 lang una loi đi mà cút cụp dân bị ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯤ ꯇꯨ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯁꯦ ꯂꯩꯔꯦ ꯑꯩꯈꯣꯏ ꯄꯨꯂꯩ ꯁꯥꯗꯤꯁꯦ ꯑꯩ ꯄꯨꯔꯥ ꯃꯃꯥ ꯄꯨꯂꯩ ꯃꯥꯟꯕꯅꯤ ꯌꯦꯡꯉꯨꯗꯣ ꯊꯣꯠ ꯍꯦꯟꯅꯧꯔꯅ ꯑꯥꯂꯨꯒ ꯏꯔꯣꯟꯕꯗ ꯍꯥꯎꯒꯗꯧꯕ ꯍꯥꯎꯔꯦ ꯑꯩꯈꯣꯏꯁꯦ ꯅꯥꯅ ꯊꯣꯡꯖꯕ ꯕꯣꯔꯤꯅꯤ ꯍꯩꯅꯦꯛꯅꯤ ꯑꯩꯈꯣꯏ ꯃꯧꯗꯁꯨ ꯆꯤꯡ ꯂꯩꯁꯥꯕꯤꯗꯁꯨ ꯆꯤꯡ ꯍꯥꯏꯗꯣ ꯑꯩꯈꯣꯏꯁꯦ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯃꯟꯕꯤꯁꯤꯁꯨ ꯐꯖꯕꯅꯤ ꯌꯦꯡꯉꯣ ꯃꯁꯛꯁꯦ ꯄꯨꯔꯥ ꯐꯗꯤꯒꯣꯝ ꯃꯥꯟꯕꯅꯤ ꯌꯦꯡꯉꯣ ꯃꯥꯒꯤ ꯃꯌꯥꯁꯤꯁꯨ ꯐꯗꯤꯒꯣꯝ ꯃꯅꯥ ꯃꯥꯟꯕꯅꯤ ꯑꯝꯇꯪ ꯊꯤꯗꯣꯔꯛꯑꯣ ꯌꯦꯡꯒꯦ ꯑꯝꯇ ꯌꯦꯡꯍꯟꯕꯤꯔꯣ ꯋꯥꯠꯂꯤꯉꯥꯏꯀꯣ ꯊꯕꯛ ꯀꯟꯗ꯭ꯔꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯥꯟꯕꯤꯗꯣ ꯄꯨꯂꯩ ꯃꯥꯟꯕꯤ ꯊꯕꯛ ꯀꯟꯗ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯂꯧꯅꯕ ꯅꯦꯛꯂꯛꯄ ꯂꯩꯁꯥꯕꯤ 인스타그램도 슬리터 제 사이즈를 했네요. ꯍꯣꯏ 인스타그램ꯗ ꯃꯥꯒꯤ ꯐꯖ ꯁꯤꯠꯂꯨ ꯇꯥꯃ ꯃꯣꯠꯄ ꯊꯣꯛꯄꯩ ꯃꯌꯥꯝꯗꯣ ꯃꯤ ꯇꯤꯟꯕ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯤ ꯌꯥꯗꯕꯅꯤ ꯁꯤ ꯍꯧꯖꯤꯛ ꯁꯤꯠꯂꯦꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯣꯏ ꯆꯈꯥꯏꯔꯛꯑꯅꯤꯕ ꯑꯀꯣꯝ ꯑꯗꯨꯝ ꯆꯥꯏꯔꯛꯑꯅꯤ ꯅꯠꯇ꯭ꯔ ꯄꯤꯌꯥꯁꯤꯗꯤ ꯍꯣꯔꯦꯟ ꯋꯥꯏ ꯁꯤꯠꯄꯗ ꯂꯣꯏꯕ꯭ꯔꯥ ꯈꯪꯗꯦ ꯈꯪꯗꯦ ꯉꯔꯥꯡ ꯅꯍꯥꯟꯇꯗꯤ ꯂꯩꯁꯥꯗꯅ ꯑꯩꯈꯣꯏ ꯔꯥꯅꯤꯡꯗ ꯆꯦꯠꯂꯝꯃꯤꯗꯣ ꯁꯤꯁꯦ ꯌꯦꯡꯉꯣꯟꯁꯦꯕꯨ ꯑꯅꯤꯒ ꯊꯣꯛꯂꯛꯇꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣꯟꯁꯦ ꯍꯣꯠꯅꯔꯤꯅ ꯂꯩꯅꯤ ꯁꯤꯅꯤ ꯂꯥꯏꯐꯁꯦ ꯆꯦꯟꯖ ꯑꯣꯏꯈꯤꯕ ꯈꯪꯍꯧꯗꯦꯅꯦ ꯃꯌꯥꯝ ꯍꯋꯥꯏ ꯊꯣꯡꯉꯦ ꯁꯤ ꯑꯩꯅ ꯊꯣꯡꯖꯔꯦ ꯍꯋꯥꯏꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯩ ꯃꯥꯟꯕꯤꯅ ꯏꯔꯣꯜꯂꯤꯕ ꯄꯨꯂꯩꯒ ꯑꯥꯂꯨꯒ ꯃꯣꯏ ꯑꯁꯤ ꯃꯦꯔꯥꯃꯦꯁ ꯑꯗꯨꯝ ꯆꯥꯔꯦꯕ ꯉꯁꯤꯗꯒꯤ ꯁꯤꯗ ꯂꯩꯔꯦ ꯕꯣꯔꯤ ꯑꯩꯈꯣꯏ ꯃꯧ ꯅꯍꯥꯅ ꯊꯣꯡꯉꯝꯕ ꯕꯣꯔꯤꯗꯣ
ꯍꯤꯟꯖꯥꯡꯁꯤꯡꯁꯦ ꯃꯤ ꯑꯃꯃꯝꯅ ꯂꯣꯏ ꯊꯣꯡꯉꯤꯅꯤ ꯁꯦ ꯅꯃꯧ ꯅꯍꯥꯅ ꯁꯤꯅ ꯑꯩꯅ ꯁꯤꯅ ꯄꯨꯂꯩ ꯃꯥꯟꯕꯤꯅ ꯄꯨꯂꯩ ꯏꯔꯣꯟꯕ ꯆꯥꯛ ꯊꯣꯡ ꯂꯣꯏꯔꯝꯃꯒ ꯌꯨꯝꯗ ꯀꯅꯥꯝ ꯂꯩꯇꯦꯅ ꯄꯕꯛ ꯂꯥꯛꯏ ꯏꯁꯤꯡ ꯑꯃꯐꯥꯎ ꯌꯥꯎꯗꯦꯕ ꯂꯨꯖꯅꯕꯒꯤ ꯑꯩꯅ ꯂꯧꯍꯧꯗ꯭ꯔꯗꯤꯅ ꯏꯅꯝꯃꯁꯨ ꯃꯌꯨꯝꯗ ꯂꯩꯕ ꯆꯠꯈꯤꯑꯕꯀꯣ ꯑꯗꯨꯗꯨꯅ ꯏꯕꯣꯛꯇꯤ ꯉꯝꯗꯕꯅꯤꯅ ꯀꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯑꯩ ꯆꯥꯛ ꯈꯣꯠꯄ ꯇꯧꯔꯒ ꯏꯁꯤꯡ ꯂꯧꯍꯧꯗ ꯌꯥꯗꯦꯅ ꯆꯦꯜꯂꯛꯑꯕꯅꯤ ꯑꯆꯧꯕ ꯂꯩꯇꯦ ꯃꯌꯥꯝꯗꯨꯗꯤ ꯏꯁꯤꯡ ꯍꯣꯟꯈꯤꯒꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯏꯁꯤꯡ ꯍꯣꯟꯕ ꯆꯠꯂꯒꯦ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯑꯩ ꯏꯆꯟꯅꯨꯄꯤꯅꯤꯅꯦ ꯑꯩꯅꯦ ꯑꯩ ꯈꯪꯗ ꯇꯧꯕꯅꯤꯀꯣ ꯋꯥꯔꯣ ꯆꯥꯛꯄꯣꯟꯅꯤꯅꯦ ꯍꯥꯎꯗꯣꯏꯁꯦ ꯆꯥꯛꯄꯣꯟꯅ ꯆꯥ ꯑꯩꯈꯣꯏꯅ ꯆꯥꯛ ꯇꯣꯛꯂꯣꯏꯔꯒ ꯆꯥꯅꯤ ꯊꯨꯝꯃꯧ ꯇꯧꯔꯒ ꯍꯣꯠꯅꯗꯅ ꯇꯧꯔꯤꯁꯦ ꯂꯩꯌꯨ ꯐꯃꯨꯡ ꯑꯅꯤꯃꯛ ꯐꯃꯨꯡ ꯁꯤ ꯑꯅꯤ ꯃꯕꯨꯛ ꯌꯥꯝ ꯐꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯁꯤ ꯃꯆꯥꯇꯣꯝꯕꯤ ꯑꯍꯟꯁꯦ ꯅꯤꯡꯉꯥꯏ ꯌꯥꯝ ꯐꯠꯇꯦ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯤ ꯌꯨꯝꯗ ꯍꯜꯂꯔꯣꯏ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏ ꯖꯒꯣꯏ ꯇꯝꯃꯦꯕ ꯇꯨꯃꯤꯟ ꯆꯠꯇ꯭ꯔꯕꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯅꯤꯅ ꯆꯠꯄꯨꯗꯤ ꯆꯠꯀꯅꯤꯅꯦ ꯑꯗꯣ ꯋꯥꯎ ꯒꯥꯏꯁ ꯐꯖꯩꯕꯣ ꯌꯦꯡꯍꯜꯂꯛꯀꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯑꯩ ꯐꯖꯩꯕꯣ ꯃꯤ ꯊꯥꯒꯠꯇ꯭ꯔꯁꯨ ꯏꯁꯥ ꯑꯗꯨꯝ ꯊꯥꯒꯠꯅ ꯍꯣꯏ ꯆꯥꯎꯖꯕ ꯏꯁꯥ ꯏꯊꯟꯇ ꯊꯥꯒꯠꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯅꯨꯡꯁꯤ ꯏꯁꯥꯅ ꯏꯁꯥ ꯐꯖꯩ ꯍꯥꯏꯅ ꯂꯣꯏ ꯈꯟꯖꯔꯤ ꯉꯥꯛꯇꯅꯤ ꯐꯖꯔꯗꯤ ꯐꯖꯩ ꯍꯥꯏꯇꯥꯃꯤ ꯀꯩꯅꯣ ꯊꯤꯕ꯭ꯔꯣ ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯊꯤ ꯍꯥꯏꯔꯛꯄ ꯃꯤꯗꯣ ꯉꯁꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯜꯂꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛ ꯖꯒꯣꯏ ꯌꯦꯡꯕ ꯆꯠꯂꯨꯒꯦꯅ ꯂꯥꯛꯏꯅꯤ ꯅꯥꯎꯆꯥꯁꯨ ꯂꯥꯛꯏ ꯂꯥꯏ ꯀꯩꯅꯣ ꯇꯧꯔꯝꯃꯒ ꯀꯇꯟꯒꯤꯗꯨ ꯀꯁꯨ ꯂꯥꯛꯏ ꯍꯧꯖꯤꯛ ꯌꯧꯗꯧꯔꯛꯑꯦ ꯑꯩ ꯐꯨꯔꯤꯠ ꯀꯃꯥꯏꯅ ꯎꯠꯊꯣꯛꯀꯦ ꯂꯤꯞꯁꯇꯤꯛ ꯇꯩꯔꯛꯑꯕꯅꯤ ꯈꯔ ꯐꯖꯔꯕ ꯌꯥꯝ ꯇꯟꯕ ꯅꯨꯃꯤꯠꯅꯤ ꯑꯩꯅ ꯃꯨꯕ ꯅꯠꯇꯦ ꯈꯣꯏꯃꯨ ꯑꯣꯏꯔꯨꯕꯩ ꯃꯨꯕ ꯅꯠꯇꯦ ꯏꯪꯊꯝꯊꯥꯒꯤ ꯃꯨꯔꯤꯅꯤꯍꯦ ꯁꯅꯥꯔꯩ ꯑꯣꯏꯕꯗꯒꯤ ꯍꯧꯖꯤꯛ ꯌꯦꯡꯍꯜꯂꯛꯀꯦ ꯌꯥꯝ ꯖꯧꯗꯣꯔꯦ ꯑꯩꯈꯣꯏ ꯏꯃꯥ ꯃꯌꯥꯝ ꯖꯒꯣꯏ ꯁꯥꯕꯗꯣ ꯏꯁꯣꯔꯁꯨ ꯖꯒꯣꯏ ꯁꯥꯏ ꯆꯥꯛ ꯊꯣꯡꯕꯁꯨ ꯖꯒꯣꯏ ꯁꯥꯏ ꯍꯪꯒꯥꯝ ꯍꯦꯛ ꯍꯦꯛꯅ ꯊꯣꯜꯂꯤ ꯍꯥꯏ ꯋꯥꯏ ꯁꯤꯅꯁꯨ ꯖꯒꯣꯏ ꯁꯥꯏ ꯑꯗꯨ ꯌꯦꯡꯉꯨꯔꯁꯤ ꯍꯧꯖꯤꯛ ꯀ꯭ꯔꯤꯁꯅ ꯇꯝꯃꯦ ꯀ꯭ꯔꯤꯁꯅꯒꯤ ꯃꯆꯦ ꯕꯤꯗꯅꯅꯤ ꯀꯔꯝꯕꯅꯣ ꯀ꯭ꯔꯤꯁꯅ ꯃꯆꯦꯔꯣ ꯃꯌꯥꯝ ꯃꯣꯏ ꯇꯝꯕꯁꯦ ꯀꯨꯏꯗ꯭ꯔꯤꯑꯕꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯍꯩꯐꯥꯠꯇ꯭ꯔꯤ ꯍꯩꯇ꯭ꯔꯁꯨ ꯑꯗꯨꯝ ꯀꯃꯥꯏ ꯇꯧꯅꯕ ꯍꯥꯏꯗꯣ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯏꯅꯤ ꯁꯤꯒꯩ ꯌꯦꯡꯕ ꯂꯥꯛꯏꯁꯤꯅ ꯗꯥꯏꯔꯦꯛ ꯐꯣꯡꯕ ꯅꯨꯃꯤꯠꯇ ꯃꯈꯣꯡ ꯑꯣꯟꯅꯔꯗꯤ ꯂꯩꯕ ꯋꯥꯗꯣꯏꯅꯤ ꯄꯦꯡꯒ꯭ꯋꯤꯟ ꯃꯤ ꯄꯨꯝꯅꯃꯛ ꯂꯩꯔꯣꯏꯌꯦ ꯃꯥ ꯃꯇꯣꯝꯗ ꯂꯩꯍꯧꯔꯤꯕ꯭ꯔꯣ ꯃꯅ
ꯄꯣꯠꯇꯣ ꯌꯦꯟꯃꯩꯒꯗ ꯁꯨꯝꯊꯣꯛꯄ ꯁꯨꯝꯊꯣꯛꯑꯒ ꯁꯨꯝ ꯄꯣꯠꯇꯣ ꯌꯦꯟꯃꯩ ꯁꯨꯝꯊꯣꯛꯑꯒ ꯀ꯭ꯔꯤꯁꯅ ꯄꯥꯗꯣ ꯁꯦꯕꯥ ꯄꯥꯏꯕ ꯉꯝꯕ ꯇꯥ ꯃꯌꯥꯝ ꯉꯥꯃꯨꯝꯖꯔꯤ ꯑꯝꯇ ꯉꯥꯃꯨꯝꯕ ꯌꯥꯗꯕ 이쇼 다 용암 무궁이야. ꯏꯁꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯁꯦ ꯆꯠꯂꯨ ꯃꯐꯝꯗ ꯍꯦꯛꯇ ꯏꯅꯪꯇ ꯅꯪꯕꯤꯅꯦꯕ ꯁꯤꯕꯨ ꯍꯦꯛꯇ ꯏꯅꯪꯇ ꯅꯪꯕꯤꯅꯦꯕ ꯉꯥꯛꯇꯪ ꯖꯒꯣꯏ ꯀꯩꯅꯣ ꯇꯧꯕ ꯂꯥꯛꯄꯁꯤꯗ ꯆꯥ ꯈꯛꯇꯪ ꯂꯣꯟꯕꯤꯌꯨ ꯍꯥꯏꯔꯦ ꯁꯤꯅꯤ ꯂꯩꯁꯥꯕꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯃꯣꯏ ꯖꯒꯣꯏ ꯇꯝꯅꯔꯤ ꯑꯗꯣ ꯆꯥ ꯂꯣꯜꯂꯨ ꯍꯥꯏꯕ ꯆꯥꯛꯈꯨꯝꯗ ꯈꯔ ꯆꯪꯈꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯗꯤ ꯊꯕꯛꯁꯦ ꯂꯩꯊꯣꯛꯄꯇꯅꯦꯕ ꯃꯁꯤꯒ ꯀꯌꯥꯝ ꯐꯖꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯊꯣꯛꯄ ꯍꯩꯇ꯭ꯔꯗꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯩ ꯁꯨ ꯂꯩꯔꯗ꯭ꯔꯣ ꯑꯗꯨꯅ ꯑꯩꯅ ꯂꯩꯊꯣꯛꯁꯅꯅ ꯂꯩꯍꯧꯕꯩ ꯋꯥꯅꯤ ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯊꯣꯛꯄꯁꯨ ꯃꯊꯧ ꯇꯥꯏꯀꯣ ꯑꯩꯈꯣꯏꯁꯦ ꯆꯠꯂꯨ ꯃꯐꯝꯗ ꯍꯦꯛꯇ ꯏꯅꯪꯇ ꯅꯪ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯏꯅꯛꯇ ꯑꯩꯈꯣꯏ ꯑꯅꯪꯕꯤ ꯇꯨꯀꯠꯆꯗ꯭ꯔꯥ ꯑꯩꯈꯣꯏ ꯈꯨꯋꯥꯡꯅꯤ ꯑꯩꯈꯣꯏꯗꯤ ꯃꯤꯅ ꯅꯨꯡꯁꯤꯔꯝꯃꯔꯣꯏ ꯅꯨꯡꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯏꯅꯛꯇ ꯅꯪ ꯇꯨꯀꯠꯆꯩꯕ ꯇꯨꯀꯠꯆꯩ 이놈 그러니까 하야 되는 컨디나 레사비 그러니까 하이니 올라온다 하이드니 올라온다니 아니 여기서 저녁에 나온다니 아홉니 어금 ngầu 짱 먹으면 이찬 뜨잖아기 많이 이쁘나 mày sáng qua là sao tầm biểu mama sẽ ngầu thúi nó xịt 좀 죽잠도 ꯆꯥ ꯂꯣꯟꯕ ꯆꯠꯄꯗꯀꯣ ꯁꯨꯃꯥꯏꯅ ꯔꯥꯏꯁ ꯀꯨꯀꯔꯗ ꯆꯥ ꯂꯣꯟꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯎꯔꯤꯁꯦ ꯌꯥꯝ ꯐꯖꯕ ꯑꯥꯏꯗꯤꯌꯥꯅꯤ ꯔꯥꯏꯁ ꯀꯨꯀꯔꯗ ꯆꯥ ꯔꯨꯝꯗꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯀ꯭ꯔꯤꯁꯅ ꯂꯥꯛꯑꯒ ꯀꯌꯥꯝ ꯅꯨꯡꯁꯤ